DPS ꯄ꯭ꯔꯗꯛꯁꯟꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯝꯕ ꯂꯣꯡꯖꯝ ꯗꯤꯄꯦꯟꯅ ꯂꯩꯈꯤꯗꯕꯗ ꯂꯣꯡꯖꯝ ꯗꯤꯄꯦꯟ 31 ꯑꯣꯛꯇꯣꯕꯔ 1979ꯗ ꯃꯍꯥꯛ ꯄꯣꯛꯈꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯅꯥꯕ ꯑꯃꯅ 12 ꯑꯣꯛꯇꯣꯕꯔ 2022ꯗ ꯃꯍꯥꯛ ꯃꯄꯨꯒꯤ ꯈꯣꯌꯥ ꯇꯥꯟꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ DPS ꯄ꯭ꯔꯗꯛꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯔꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯅꯔꯦꯜꯒꯤ ꯊꯧꯔꯝ꯫ ꯂꯝꯗꯥꯡ ꯇꯥꯜꯂꯦꯗꯣ ꯑꯗꯨꯅ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯁꯪꯒꯥꯏꯁꯤꯗ ꯑꯐꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯝꯂꯒ ꯂꯥꯏꯈꯣꯔꯣꯜ ꯄꯤꯔꯝꯃꯒ ꯍꯣꯜ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯌꯦꯠ ꯑꯔꯧ, ꯍꯣꯜꯁꯤꯗ ꯂꯩꯔꯤꯕ ꯑꯌꯦꯠ ꯑꯔꯧ, ꯏꯔꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯌꯦꯠ ꯑꯔꯧ, ꯑꯒꯩꯗ ꯂꯩꯔꯤꯕ ꯑꯌꯦꯠ ꯑꯔꯧ, ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯑꯌꯦꯠ ꯑꯔꯧ, ꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯑꯌꯦꯠ ꯑꯔꯧ ꯄꯨꯝꯅꯃꯛꯄꯨ ꯅꯪꯅ ꯁꯨꯡꯇꯣꯛ ꯇꯣꯛꯍꯜꯂꯒ ꯎꯔꯒ ꯃꯃꯨꯠ ꯇꯥꯅ
Oi! Siapa dah? Pas. Dah kau suruh main acara ada apa dah? Lama tu dah. Kau ini. Sudah berapa? Ay, salimos na Ay, barangay Ay, na! Mamang itu